State asida hidak mana amadi nicotine yauba polam sing store tauba amadi yonbada Manipur lengak na athing batham krai. Manipur lengak ki Chief Secretary oibadana dana Food Safety ki Commissioner oina suthau puriba Dr. Bennett Joshi na khudyak piduna thadoropa cherola magi matung enna athingba asi tha sigi haukiba tang 19 dagi chahi machup hidak mana amadi nicotine yan sinduna semba food products singna miyobigi haksel da khudong thiningai oibadagi athingba asi Food Safety and Standard Prohibition and Restriction on Sales Regulation 2011 ki matung inna thambani. Food Safety and Standard Act 2006 ki chanakanglon singak na chatnabagi damak Manipur lengak na lokot pakong tanggi saruka moina ek asigi subsection 2 clause A ki matung inna gutka, tobacco, nicotine yaupa pan masala, khaini, jarda ki polam singasi state asida yonba madikana gumba singna store toksinduna thamba yaroi haina khangalakli. Amoromda Manipur lengak ki khongthang asina state asida tobacco amadi nicotine yauba polam sing yoliba asi lakshin ba ngamgani haibagi wafam leiragasu karwar tawriba myoi singda hariba polam sing asi black ta mamal yamna hena yona bagi khudong chaba ma pirabasu yai haina miyamna thamlakli.